Rock on! Tàu đâu ạ? Hey, right, select my right. Tango Towers. Come on, don't you? Chỗ thầm mẹ. Yang sila mapulay tringa ida house pido ni hana gi siapa kada ni pido ni thau ud nuai ni thau re Last time kita celak kan. Oh maga. Nali ni. Jaga big baze. Phẩm yam phơ một phẩm này rồi là anh cái tâm cái tàu mình cũng vâng đâu slip phơ này xí đây ya ta ya
ꯇꯞꯅ ꯁꯨꯝ ꯊꯧꯒꯦꯀꯣ ꯚ꯭ꯌꯨꯁꯦ ꯑꯣꯏꯗꯣꯏꯅꯦꯕ ꯑꯥꯗꯩꯁꯦ ꯐꯖꯗ꯭ꯔꯣ ꯑꯩ ꯔꯥꯏꯠꯁꯤꯅ ꯍꯦꯟꯅ ꯐꯖꯕꯅꯦꯗ ꯑꯩ ꯔꯥꯏꯠꯁꯤꯅ ꯍꯦꯟꯅ ꯄꯣꯁ ꯇꯥꯕꯅꯦꯕ ꯁꯥꯏꯕꯣꯛ ꯆꯠꯂꯨꯁꯤ ꯁꯨꯝ ꯃꯐꯝꯁꯦ ꯌꯥꯝ ꯏꯪꯕ ꯍꯥꯏꯇꯥꯔꯦꯀꯣ Hooray! ꯈꯪꯕ꯭ꯔꯥ ꯊꯧꯔꯛꯏꯅꯤ ꯊꯧꯔꯒꯁꯨ ꯒꯥꯔꯤꯁꯤ ꯐꯖꯕꯅꯤ ꯍꯣꯏ ꯍꯣꯏ ꯚ꯭ꯌꯨꯁꯦ ꯆꯥꯎꯔꯥꯛꯄ ꯑꯣꯜꯂꯛꯈꯤꯀꯣ ꯀꯥꯞꯄꯒ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯐꯝꯁꯦ ꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯍꯧꯕꯗꯤ ꯍꯧꯗꯣꯏꯅꯦꯕ ꯃꯥꯏꯁꯦ ꯃꯥꯅꯦ ꯑꯧ ꯑꯩꯒꯤ ꯆꯦꯅꯦꯜ ꯅꯧꯅ ꯇꯧꯕꯅꯦꯕꯀꯣ ꯑꯁꯤꯗ ꯁꯨꯇꯤꯡꯒꯤ ꯁꯤꯗ ꯀꯩꯅꯣꯒꯤ ꯆꯦꯅꯦꯜ ꯃꯃꯤꯡ BTS ꯊꯣꯛꯆꯣꯝ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯍꯣꯏ ꯌꯥꯏ
이사이게 시다 슈팅기 tàu lakpaneba si resort ama leibado adudo hoi chauge Waikhong sige kunjigi 미징지 하이다래 ꯌꯥꯝ ꯅꯨꯡꯁꯤꯕ ꯊꯦꯡꯅꯕꯗꯀꯣ ꯌꯥꯝ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯣꯏꯅꯦꯕ ꯑꯄꯥꯏꯕ ꯂꯩꯆꯤꯟꯁꯨ ꯑꯣꯏꯅꯨ ꯅꯪ ꯑꯉꯥꯎꯕ ꯃꯥꯂꯪꯁꯨ ꯑꯣꯏꯅꯨ ꯅꯪ ꯂꯤꯡꯗꯅ ꯂꯩꯌꯨ ꯊꯧꯗꯨ ꯅꯨꯡꯂꯣꯝ ꯀꯧꯕ꯭ꯔꯣ ꯆꯤꯡꯗꯣꯟꯗ ꯋꯥꯡꯈꯩ ꯂꯩꯇ꯭ꯔ ꯅꯣꯡꯗꯣꯂꯗꯤ ꯌꯥꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯋꯥꯡꯈꯩ ꯂꯩꯇ꯭ꯔ ꯅꯣꯡꯗꯣꯂꯗꯤ ꯌꯥꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯃꯐꯝꯗꯤ ꯍꯥꯏꯀꯥꯟꯗꯦ ꯈꯨꯐꯖꯕꯅꯤ ꯃꯈꯣꯜꯗ ꯁꯤꯒꯤ ꯔꯤꯖꯣꯔꯠꯇꯣ ꯌꯧꯗꯣꯔꯦ ꯂꯝꯕꯤꯁꯤꯗ ꯁꯤ ꯀꯩꯅꯣꯒꯤ ꯃꯥꯜꯂꯦ ꯃꯣꯏꯒꯤ ꯂꯧꯒꯤ ꯈꯣꯡꯒꯤ ꯏꯁꯤꯡ ꯆꯠꯄꯗꯣ ꯑꯗꯨꯅꯦꯕ ꯁꯤ ꯆꯦꯟꯊꯔꯛꯏꯁꯦ Ay, wetsiga. Record tꯧꯗꯕ꯭ꯔꯥ ꯌꯦꯡꯉꯝꯃꯤꯅꯦ ꯑꯩꯁꯦ चलो 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 ला 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 시리 여우래 ꯃꯥꯝꯁꯥꯃꯨ ꯌꯦꯡꯉꯣꯁꯦ ꯁꯤ ꯃꯉꯥꯏꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯨꯊꯠꯄꯁꯦꯀꯣ ꯑꯇꯩꯅꯗꯤ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯅꯒꯗꯤ ꯀꯔꯤꯝ ꯈꯪꯗꯧ ꯅꯠꯇꯦ ꯁꯤꯗ sini ha nikte ai sung kanu kan video kan namega ado ai start se tau gen tau boka mas ko sanga ne ha si bene ni ka hai ga cooling gar ni phaje thambiyo ne cooling gar ni sinang gira hai ai na te mi gi nei nuksi man thorei ne ha Kain hai nang walking chat pa hai bro ja thaja gidreda Oire rolling rolling Okay. My position. My position. Ini kita cek berapa? Ini yang cek berapa? kita mulai silo right yare yarba gimana 3, 4.
ꯁꯤꯟ ꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯁꯥꯏꯕ ꯁꯦꯠ ꯃꯌꯥꯝꯗꯣ ꯂꯣꯏꯔꯅꯤꯀꯣ ꯁꯨꯇꯤꯡ ꯂꯣꯏꯔꯦ ꯌꯥꯝ ꯐꯖꯅ ꯇꯧꯔꯦ ꯀ꯭ꯂꯤꯞꯁꯨ ꯈꯔꯗꯤ ꯌꯦꯡꯍꯧꯋꯦ ꯀ꯭ꯂꯤꯞꯇꯤ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯔꯅꯤ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯔꯦꯕ Four days sumaiin lay for 3 days 4 days vlog loisilage maya